Hello friends, ngasisu hanagumna makha chatharpa oina dasasinggi oiba paknaba nungsing haitare Gemstone masi matangda video mu puduna mu laksari video se hudringai da mayamda remind amtanga tawjahauge Gemstone si dasagi oina di akoigi magi akhngb tha masing chahi masing aina sudum panduna su lagli adugi magi chap chaba matang leijari haitare masidagi hentok pathokpa haitare dasado luira kanda adumak season ba haitare ko akoida paksan ba isada paknaba se masi akoida negative effect uma oina dum lakane ba akoina dasana saringe matam du khaktada nungsing se sibigadabani aduga madugi dasado luira kanda yarim khaidi sibiruidamni aduga kanagumba kharana jealous affair sigi kanabana sini red korean sigi kanabana sini hena Gemstone singsi kanabadi loi leiri ngatane ko kanai nabu mayam seasonary beneba adu kanai na hekta pangsi de season ba haitare masi yaringai tobiroi dabani masina koida kana da ba haitare ko adu seasonary ba koigi masana di loi khangduneba khangbase ai sirubudagi singai ahong kitang lai asumaina kana ba pi haibna jingbasi masana di khangadaba adu masina da ubra di ubudi nattaba oiba haitare ko maduna yaringai di akhangba tanabiba masi tobigadabani dasagi oiba nung haitare ko video sina pi taksariba mayamda khangan ba haitare ko aina share tawjabadi video si kuthangda dasana piriba nungsingdi magi akhngb chahi tha masing numit masing leibse masidagi henadi makha chathaba haitare ko dasaje loira kanda haitare masi yaringai tobiroidabani dasadu khakki oiba nung oibanina dasadu khak sa haitare ko akoida piriba awa anabu orbasu nungaiba bu orbasu ko madui timing du kaktang use tawgadabani adagi afabagi hairo afabagi matam du khak sibiba sidi afabani haraga ai dasaje suppose koigi brespati aje afabani khalaje ko brespati sabu ai koi kanaba nungaiba ngatani pire khalaje madu chahi amani khalaje chahi amado sum continuous oina siba chahi amaje loirka continuation sibda maduna mu afabado phatabu olakane manamdi makainada nung amaga magi energy se piyeba tongan ba energy ngatani pinari mayam se energy dubu aikoina sizinaraga afaborom onthokpoi waneba phataba dasa taragaju afaborom da onthokpa control tobu ngamidina phatabado ngaido ado afabo oragan henena faduneba ado henena fai hairagaju mai matamdo loragadi aikoid effect amamu lakane mai energy dona afataba olakpa haitare ayuna chahi adagi tha masing magi leirimnina ajinane koina hekta paknei maduma kanare na da sibe yati haris rasi amadi rasi dugi oiba grahagi mapu maduna lifetime oijagare adu dasagi oiba poti yariba makai dasadu khakki matamda siznabiyu haiba se video sigi kuthangdagi hanna mayamda aigi akhangba haitare ko madu share tawjabani video si makhang chatharasi ko ahanmada astotari sumna nipan masida brespati na chahi taraga mapan antarrasa oiba masi loiba matungda rahu gi chahi taraga nithoi antarrasa ko masi mu lakadaba ahan basidi rahuna chawa chahi ama tha mari masi oiba taragadi gomet haiba Gemstone se masi sibigadaba masina kanaba oragan henena kanaba piba amadi phataba oragasu koigi control tobu ngamba oigani matangda rahuda sukrana chawa rahuda iraina chawa chahi ani tha mari asi oiba taragana aikoigi diamond haiba Gemstone se masi sibigadaba kanaba oragana henena kanaba afaba oiba aduga phataba oragana control tobu ngamba oi matangda rahuda ravina chawa tha nipan haibadi rahuda nomaijingna chawa sigumba oiragana ruby hairiba Gemstone samasi sibigidaba kanaba oragana henena kanaba aduga fattaba orba mangjaba orba haitarako masumba kanadaba oragana control tobu ngamba oi matangda rahuda chandrana chawa rahuda ningthokabani chawa chahi ama thanipan si oragana white pearl haiba nung makalse Gemstone samasi sibigidaba
masina kanaba oirgan hena kanaba fataba oirgasu control toba ngamba oi mathangda rahuda manganna chaba rahuda leiba bokon chaba thatra numit kun si oba taragana aigoi red kore haiba gemstone se masi sibigadaba fataba oirgana control toba ngamba afaba oirgana hena faba oiba pi rahuda budana chaba rahuda ymjagashana chaba chahi ama thatra numit kun si oirgana imrel hairiba nung makalse masi sibigadaba kanaba oirgana hena kanaba adagi fataba oirgasu control toba ngamba haitare mathangda rahuda sanina chaba rahuda thangjana chaba chahi ama tha ama numit tarane blue sapphire haiba gemstone se masi sibigadaba fataba oirgasu control toba ngamba afaba oirgana hena faba ngamba haitare ko chokotpa piba mathangda rahuda brihaspati chaba chahi ani tha ama numit tarane si oirgana yellow sapphire haiba nung makal gemstone se masi sibigadaba masina kanaba oirgana hena kanaba aduga fataba oirgasu control toba ngamba oiba pi mathangda bingshotari chama chumna kun da hotpa dasagi matung ina sanina chahi taraga mapan da antardasa oiba masi chaba loir matungda budagi chahi taraga tare masi lakadaba adana budana antardasa oiba ado tonga tonga grahasingna mahadasa oiba da chanagadaba nungsing makha chathab oina budana chaba ymjagashana chaba chahi ani thamari numit kun tarini si oiragana imrel haiba nung makalse masi sibigadaba afaba oirgana hena faba aduga fataba oirgasu control toba ngamba oiba pi mathangda budada ketuna chaba thatra matoi numit kun ga tarini ymjagashada ketuna chaba oirgana ketchayaba gemstone se masi sibigadaba kanaba oirgana hena kanaba afaba oiba haitare ko aduga fataba oirgasu control toba ngamba oiba pi budada sukrana chaba ymjagashada iraina chaba oirgana chahi ani tha tara asi oirgana diamond haiba gemstone se masi sibigadaba afaba oirgana hena faba kanaba piba aduga fataba oirgasu control toba ngamba oiba pi mathangda budada rabina chaba ymjagashada nomajingna chaba tha tara numit taruk si oirgana ruby hariba nung makal gemstone se masi sibigadaba afaba oirgasu hena faba ngamba adu fataba oirgana control toba ngamba oiba pi mathangda budada chandrana chaba ymjagashada nidokabana chaba chahi ama tha manga si oirgana white pearl haiba gemstone se masi sibigadaba afaba oirgasu hena faba ngamba aduga fataba oirgana control toba ngamba oiba pi mathangda budada mangana chaba ymjagashada leba pokpana chaba thatra mathoi numit kun ga tarini masi oirgana red coral haiba gemstone se masi sibigadaba afaba oirgana hena faba ngamba oiba piba aduga fataba oirgasu control toba ngamba oiba pi mathangda budada rahuna chaba chahi ani tha taruk numit taraga nipani masi oirgana gomet haiba gemstone se sibigadaba afaba oirgasu hena faba ngamba adu fataba oirgasu control toba ngamba oiba pi mathangda budada brihaspati chaba ymjagashada sogonsena chaba chahi ani tha ahum numit taruk si oirgana yellow sapphire haiba gemstone se masi sibigadaba afaba oirgasu hena faba ngamba aduga fataba oirgasu control toba ngamba oiba pi mathangda budada sanina chaba chahi ani tha nipan numit mapani si oirgana blue sapphire haiba gemstone se masi sibigadaba masina afaba oirgana hena faba ngamba aduga fataba oirgasu control toba ngamba oiba pi haiba sixina bingshotari chama sumna kunda hotpa dasagi matung ina budagi antardasada tonga tonga grahasingna mahadasa oibada sijinagadaba gemstone singni video sibu nungaibirabadi like subscribe tobiramo matung tarapodasu lemhoriba grahasinggi matangda chanaba paknaba gemstone gi matangda amuk puduna laksage ngasigidi kainarasi